मणिपुर की लाइव फोर्स है मणिपुर लाइव यू बेंडर सिंह दगी पैसा खाइगत पचत नबगी लाइव पुलिस नते बकोय जे मणिपुर की प्रजा की दमक ngak senabay damak laib police ne base manipur police nong tang khanbi daga manipur kan bad honare mi mayam se home department dagi sarkar sa haibiu makoi na manipur kan bada akoi security achaw mateng pangi bi haibi daga lairi ba laingak lona kuki gi laingak oi bagi mauta manipur muthat bagi laingak oi bagi mauta manipur kan bagi laingak oi daga manipur paja yelomi kudim kan biu torbung bangla rom da maite gi yum singbu kuki sing India government amadi manipur government injan na man ba mong da Landharak padagi lanjenaraki matam dal torbung bangla haiba jaga Sultanpur haiba jaga adu laiba security force kuding makse order phangdi haiba gi damakta nongmai yala yengali ba phionda makhoi gi station mang da lai gi deba yengaga praja miyam gi damakta praja miyam bu ngak senab gi damakka laiba force singduna praja miyam gi mayum mai thara ko matamda praja se ko matamda ngak ta dana yenga laiba nongmai su yala ga yengba laiba dudi lo na yabi bra haiba se sarkar gi pham da wahang na hangjari makhoi na yenga laira banina mama masi machan kaya sirakpa ijat tem sinna bagi mong bok ta pau kya tarak pu dagi pen da badagi na ha kaya na hawok tuna ai gi iramdam kandaba yati ai gi imai pa sokpa yati haiba gi wakhalon da masan hawnaru banai dana thok tuna manipur kan na ba honar ki bani imajing ju kholau kya lawak padagi kan bio haiba gi social media re kya viral jalak padagi na ha kya na lantheng rak pani na ha singi manung da aram bai tengol gi chinau kaya amana uko wakok pai dana masagi thawai thangdok tuna manipur kan na ba gi damakta hona gi bane ba matam da aram bai tengol gi naha amada nongmai paigi deba tawbataba kuki singi mayo mapadagi kuki singi mawongdagi makoina nongmai eke phaw pairaga nongmai ka thorakpadagi aram bai tengol gi sinau nongmai panbadagi e hena thokpadi si bok yawgreba matamda aram bai nongmai paide masi sarkar na khangbi haibase ahamra thamjari loina na nongmai su paise daba chamjagraba lining dai sonda luktan leijaramba miyangi seba tawraga harau jaba ka thoga harau jaba aram bai tengol jingna manipur kanna bo honara matamda nongmai la lanthenarakpanina isagi thawai hingna bai hona matamda पृथ्वी की लोग खुद मंगसु यानी ngamna ba upai sinrak matamda nongbai lakpo ogera pholi ogera ngamna ba honara ka manipur chahi ani kallaga lakhibani 2023 dagi hauraga 25 ki February kunmong manipur kallaga lakhibane ba matamdu da manipur ki laiba force amatana manipur kan bigi de hojik laiba korba laga manipur kan bigi de any force na manipur kan bigi de ba aram bai tengola kallaga da lakhibani ngasi manipur ja aram bai na kallaga lakhibane ba madu ki phiyam da laira matamda aram bai na kali pose nokhoina kanbira magi da makta sarkar akhoi na yenghelauda bai da makta nokoi ya thagat chari haine award pi bagi mahutta makoi sina manipur kalamba gi da makta rabang asi pharaga jina thamise manipur kalamba gi da makta bu pharaga jina thamba taragadi namba phoi yon ba huran ba manipur muthat pa mayam ne award pi daga lai ba taragadi ngasi karamba lo no ba ngasi bu india ki lo si karamba no manipur ki lo si karamba no lairi ba manipur ki police sing na namba phoi yon ba da senari haibe da makta pha ba bok lai ba manipur ki lai ba force hai manipur da lai ba yu bender sing dagi pasha khaigat pachat na bagi lai ba police nate bakoi je manipur ki praja gi da makta ngak senabay da makta lai ba police ne ba se manipur police nong tang khanbi daga manipur kan ba honare mi mayam se home department dagi sarkar sa haibiu makoi na manipur kan bada akoi security achaw mateng pangi bi haibi daga lairi ba laingak lona kuki gi laingak oi bagi mauta manipur muthat bagi laingak oi bagi mauta manipur kan bagi laingak oi daga manipur paja yelomi kudim kan biu masi kari guma kan da taragadi manipur kan na ba honari ba mayam puna mapu sumaina phatna jena thamba taragadi masina sum maidik pi dagi maijau bi yoktana ima kaya si pen da ba kholak kya laktana amukta udriba mangong da tholak pa yai masi tholak pa ta ba matamda sarkar na suwarau roi sarkar na su asing ma daita lauraga manipur kan bagi daita lobiu kuki kan bagi daita mihat pa kan bagi daita lobi ganu aram bai pharaga manipur ki lalo shan bai ngamoi manipur ki lalo shan gi hairaga di manipur da lairiba mitop khando ba matam da lalo shan gani manipur 1951 ki base yenga manipur dai tangjal leiba mitop khudim ba khandok pigo manipur da mitop kaya india government amadi manipur government sisin naraga yelomi muthana ba honari base khudakta tu matam tokpiu masi sum makhana tawrak pataraga di manipur lalo shan na ba noina honabagi namada muthanaba honarabanina praja punam magna hawrpa matamda laingak turoi hainingai leiti haibasi ai hairaga tension jari